2015 Facebook post ama family account amada toroktoini ko ajugi family account da torokpa post da machin thiraga sumaina hare adugi nupi angau bido mado shirabani haraga hare ko aduga pung khara lereba matungda atopa anongbo post ama tore sigi post sida mana hare aina mado ijat manghalaga atmaina thang hanjin thilaga mado hato bani he sumaina hare ko adu sigi se ngasagi family gi Facebook account da group to the lereba mi myam sina loina kinareba hauski post se torok pon tamsida adu moina khalle sigi se Facebook account je mi amana hack toroga sumaina fagi juai toroga sanara irana moina khalle hanmada adu moina Facebook post sida hariba nupi se kana amta tenga sagi mama amane ko caregiver ko machagi namta care amna toba aduga machabu chexina ngak selaga leiba aduga mama amane aduga magi machanupi ko magi machanupi se wheelchair da leiba wheelchair da phamaga atmaina yam kanna narga ngamdan leiba machanupi amani ko mayamna haibagi matungina ma se masa mathanta tawjaba thabak singse amata ngamjadrabane masa mathanta chak chaba irujaba dagi washroom changwa se masa mathanta ambo ngamjadraba adu manupi amane adu police sing sinanga sagi yumdo changwa matamda mama se siraga lerame aduga machanupi do adu leremdra ko adu mayam sina hainare haidi machanupi duna mamagi adu main to mi ha to mana uba una maram oida machanupi se kidnap toroga moina pupigi ba oramgani na mayam na hainare adubu numit kharni gi manungda ko sigi se loina ulta oraktoineba amaga loina matham ka onaba case ama oraktoine ngasagi nupi chatpa faw ngamdo machanupi do adido hawalaga chatpa horoktoine aduga mase hingnabagi damuta oxygen tanks mayam amga sizinarga adumaina sorga holaga lerambado oxygen tanks amta sizinaroi aduga ngasagi nupi macha mase aduki matik naharka sibagi khayata adumaina ta adroba nupi macha do yamna healthy oiba adult am origa leramtoine ko mayamna mabu ubada as nuaite he khote ga haibado adugi angang do hojik mase murder gi mase charge torga adumaina toroktoine ko aduna sigi potche crime story amakak nate sigi se yamna haidi control oiba control habse mi amana mi amabu magi khudum chalaga thambase adugi warini aduga manipulation ko haidi oidaba da hajan ba aduga mi gi wakhal chibu moina sanabi ba ko adugi warini aduga medical deception ko haidi keno se laina dina se oidaba laina si jama nai ka haijna biba adugma deception oihan ba ko asi warini ko aduga question ama hojik adum myamna adum hangnaba question je kaino haiba tunda Gypsy Rose Blanchard che mase victim la natraga yamna victim nataba adugumba yamna complicated oiba mase character amara sine ado wari se haujarage ko wari gi maming se The Case of Gypsy Rose Blanchard. Chapter 1 se horo si ko chapter 1 se The Perfectly Sick Child ko aduki matik masangam draba adumba angang ama ko hajiki mihal se khangna bagi damangta akoina mayamgi mamangda karigumba mayamgi mamangda moina sasinaba adumba illusion ama thami bja se understand oba man darkar dai tai ko ado Gypsy Rose se 1991 da ko Didi Blanchard mana poet aduga ma se angang uringadi gi hona Didi na doctor sing sida haiba se mangonda karigumba khara keno sida Gypsy Rose sida ko daina gumba mayam ama ma se angauri gi hona nai sine ko aduna Gypsy se leukemia lei aduga muscular dystrophy lei epilepsy lei severe asthma lei aduga brain damage lei ko vision problems aduga developmental delays ko sigi mayam je loina ma se na bani kolpani na ma na doctor sing sida hai aduga magi list se sidagi su hena mayam ama mathang mayam nai na mana hai ko Didi sina doctor sing sida adumayan tawdana tama medical gi system sinasu ma se thajare leina mayam nai have se aduga Gypsy se hojik wheelchair da masilere ko aduga magi makok se adum toina adum sep to biba ko samje loina kokthok piba ngasagi chemotherapy tobagi magi wari se mangonda malhanaba ko haidi masamse yautradi chemotherapy toina ismang mawangda malida aduna masamse adu maru kokthok pi ko ma se aduga mangonda feeding tube natonda adumaina toroga ama mase adum yaholle mase chak chawdo natonda adumai tube sinaga chare aduga mase nongmuda hidak mayam amu chu chai ko
haidi toan ba magi laina nai ba myam si hitak toan ba myam su chai neighbor sing na yumno na ba mi sing sing ma se ayam adu ki mari nusi ba angang macha ama adult ki body am da angang macha ama gi wakal adu maina trap toroga leba yamna fragile oiba adumba angang macha ama ne na moina khalle adu aduga donation ma amusu la e aduga charity ma amusu la e adugi manungda habitat for humanity se asina mogi yummo for sabangam ki ko aduga make a wish have a charity cinema se Disneyland daga chetana ko adu main toroga paisa ma mangona donation tawe aduga photo sing cinema se princess ki dress ka sedana aduga noktana khotana myam ama oye adubu sigi detail khara se asina sigi myam se pulap change to doine ba adu kaina haiba matamda mangona medically karimta asoiba leite ba doctor sing sina haiba matamda mangona leukemia su leite adu muscular dystrophy su leite adu neurological damage ama tas leite ba adu dikari no ba tormi se adu investigator sing sen thaja bada ngasai gi mogi kenogi mama se gypsy gi mama didi se asi se rare psychological condition amana ma se na niko adumaina thajanai adugu magi maming psychological condition maming se kaino haima tumda Munchausen syndrome by proxy go aduga hojigna factitious disorder imposed on another cause maina haina ko sigi disorder sina kamai to una haima tumda caregiver amana ko ngasai gi na suna daba miyoy amase asise masin nae namana adum haiba aduga magi makhalda care to ga thamba ko sigi pochine adu si kai gino haiba matamda sympathy mingondagi migi minungshi ko adugumba pambagi aduga migi attention pambagi adu mi se control thamba pambagi adu maina pamako tamda toba adugumba laina amani ko aduga sigi se yamna sigi case da dark ori se yamna kiningai ba bisina kaina haiba matamda gypsy se angang mutana de ba adu ma se tam chokhola ini da tam chokhola bina ma na sigi pot se tam khangba je horok toine ba ngasai gi mama sina laina narga mando na suna dana mayang gi mamang da naina adu maina torga donation mayang ma laudana khotana mana toriba mayam se mana tam khangba horok toine aduga gypsy sina ma se taseng na banate se khangak matungda ko ma se control toroga mama na thamba se maonda yamna punchang na ba adumaina phor bo horok toine aduga mana internet se ase magi matam lenwa aduga magi nungai ba phangwam ko adumaina orak toine chapter 2 se mo hawra se ko chapter 2 se the secret life online ko wheelchair gi maningda ngasai gi feeding tube myam do adugi maikhum dugi manung da ko ngasai gi angang macha ki makhonjel adumaina gypsy na ga ngang na khotan tori do asigi myam sigi maningda secret ama leba si secret chi kaino haiba matamda ma se ma gi manakta computer ama lei ko computer lei aduna ma chen numidang thenga ga na ngasai mai mama china tumgro to na ma se online ga orak to ni ko online oraga mana toan profile myam ama secretly semaga mi atop stranger sing chi ma se wari sha hawra ni ko sum wari sha da gi di mana Nicholas ko John ko wonu pa ma thena ni ko Nicholas se amna socially isolated oraga ban mi amani ko aduga Nicholas se mangonda mental health ki struggles ki history me ama mangonda lei ko aduga ma se multiple personalities yauba mi oi ne na su ma masana thajai ko multiple personalities ai ma masa mi ama ki manungda mi atopa tonga ba singi oi ba character aduma yaujaba ko nga hagre ga ai se somna haiba ai se Rahul ne mo haiba adunga hagre ga ai se ka kino ne mo haiba John ne mo haiba adunga hagre ga ai se kino ne mo haiba James ne mo haiba ko adumai to personality se tongan na yaujaba ko sigi moigi relationship je tamna yam thuna ko keno to hore khumang singsim da hore aduga romantic or moigi relationship se the sexual so or aduga fantasy driven ko admaina asanu sa sagat pi admain to ga moise moigi relationship se hore aduga moise yumdagi chelaga admaina freedom phangba ko admain to ba yumdagi chen si khochi khoi manaraga ga haga admaina wari se smain tam saba horok padagi moi wari se murder fa yauna wari se saba hore ba Gypsy se ngasai gi Nicholas ina manipulation tawbigirba aduga manipulation torba matungna magi makok sida tak launa keno ma snap toraga ko ma se magi makok sida gi snap toraga decision se mana logibra ma se manipulation gi lang na thugibra aduga moigi message mayam se asida yamna chilling oiba isa se tu ga chungba aduga message mayam thane ba moise
ꯃꯦꯁꯦꯖ ꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯁꯦ ꯌꯨꯝꯗꯒꯤ ꯆꯦꯟꯈꯤꯕ ꯈꯛꯇ ꯅꯠꯇꯕ ꯃꯣꯏꯒꯤ ꯄ꯭ꯂꯥꯟ ꯇꯧꯔ ꯃꯣꯏꯁꯦ ꯗꯤꯗꯤꯁꯦ ꯀꯃꯥꯏꯅ ꯍꯥꯠꯂꯒ ꯀꯣ ꯁꯨꯃꯥꯏꯅ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯀꯣ ꯀꯃꯥꯏꯅ ꯃꯣꯏꯁꯦ ꯗꯤꯗꯤꯁꯦ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯖꯤꯞꯁꯤꯁꯤꯗ ꯉꯁꯥꯏꯒꯤ ꯊꯣꯡꯒꯁꯦ ꯍꯥꯡꯗꯣꯛꯑꯒ ꯊꯝꯃꯒ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯊꯣꯡꯁꯤꯗꯒꯤ ꯅꯤꯀꯣꯂꯥꯁꯁꯦ ꯆꯪꯉꯛꯑꯒ ꯃꯥꯅ ꯔꯨꯝꯗ ꯂꯣꯠꯂ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯅꯤꯀꯣꯂꯥꯁꯁꯤꯅ ꯀꯩꯅꯣꯁꯦ ꯖꯤꯞꯁꯤ ꯗꯤꯗꯤꯁꯦ ꯍꯥꯠꯇꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯂꯣꯏꯔꯅꯤ ꯄꯨꯂꯞ ꯑꯗꯨꯒ ꯃꯣꯏꯁꯦ ꯆꯦꯜꯂꯒ ꯐ꯭रीडम ꯐꯪꯉꯅꯤꯒ ꯍꯥꯏꯔꯒ ꯌꯥꯝꯅ ꯆꯤꯂꯤꯡ ꯑꯣꯏꯕ ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯃ ꯊꯥꯅꯔꯝꯕ ꯎꯏꯀꯣ Chapter 3 se mo horasi ko The Night That Changed Everything ko 2015 ki June ki tang 10 sida Missouri gi Springfield da leba yum amada ko yamna mapandagi yengdadi yam normal oi ko adubu ngasai ki yum se pink walls ka leidana ko aduga wheelchair ki ram ama ko chatpham ga leidana aduga butterflies decorative oi ko mayam ga thetana khotana mayam ama ui adu manung da di ngasai gi didi se asina mana khanjari se ma se ngasi se tumba changangi nuaina tumaga ma phongla tumroge khala ma changja badu mana khangda badi ngasai ki mana matam kuina dagi machana pido control toroga thammi budo adido hojik loi dorabane habsi madi khangdrieba adu ngasi numdang sida adu ngasi se mana ngasai gi Nicholas Gojondo adu hanana basna lakrabane ko adu gypsy sina budum makse arrange toroga thamgrabane ko mana pag Nicholas sida paisa ga pirega ticket ki adumai kak nang bakho na mo si chen na maga tawgrabane aduga ma Nicholas na instruction na sumyam biko swaina tawgadabani khokadabani har ko aduga ma sina ngasai gi sigi mo keno se mikup se asi dang bu koina ngai jarak pane ba ngasai gi gypsy sina ko ado Nicholas sina yum se chang pa matam da ma se thong thong thwai ga changte ngasai gi thong do mapan da gi ko manung da gi thong do hangdo ga le me adu tar sigi details yam na maru ai kai no ha matam da sigi se spontaneous action ne ba coordinated eba mannakan animuk tagi ko aduga kona testimony da matam da gypsy sina Nicholas ta thang se pi hai amukta khandu yengo hai macha nu pi amna mama amabu hana magi da mukta mingonda masigi thang sina ha lo hai ga pi adu ki matik ma gi thamoi do macha nu pi kyamu kan grabno mama du gi da mukta ko adu sida ki na complicated oi ba sa kai orak toina ha matam da gypsy sina ngasai gi ma se bathroom da changaga ma mana ko min silaga legi toinem ko du ma na ha matam na ma se hauski ma gi maman di na law bu khab do ma se tanin te ko ta banga moi aduga ma na yeng bu sunga moi adu Nicholas sina ko na kai ha ke ha matam da ma na sinja yam phajana graphically ko ma na describe tor to ni ko ma na di se thang na multiple times ko ke arak ma se keno almai tor ga phong da lei nge thanga tilaga ma se attack toy ba duga didi se asi je lawe ko kan lawe mana didi law se gypsy amutang law ai bom to kan video law to ko lo mana lawe adu am to khala yeng se mama na masagi macha no pi do adu maming do ko ga ma sa kan mi na mani na ko do ni ko sum kan law ga adu macha no pi sina som na kan da keno thong thing thong ba rung gi manung da ma ko min chilaga to min na le do ni ko investigators in haibda ngasai gi dedina lawbudo adido keno gi emotional yam noiba aduma center ko si case gi amane do kaina haiba tum da si se ngasai gi mana lawbudo reality ani thoeba reality ani thoe didi gi rom dadi si reality se kaina haiba tum da ma do betray to bi re kana nama gi macha no phimang na ko ado gypsy dana si pot si kaina haiba tum da man lawbudo magi kaino se magi escaping ko magi adumba nanthok na ko khulai ni ko magi nanthok na ba tanjani haina mana khangi ko ngasai gi to thang thit modulor matung na Nicholas se asina bathroom da lae aduga gypsy ji thole gypsy na magi mamagi body do ui ko aduga moina police ko dana moini sina ngasai gi crime scene do moina clean up tore ko cheng toy aduga moina didi na sei kya lagi maina save tawruga thoma paisa do mayam lo ina khomjit ta jilaga lo main tawre aduga moina identification documents ma ma sa gi do main pure aduga moise state se thadoga chanabugi namuk to moise preparation tore gypsy sina keno to dringa ko chatringa na man Facebook da login tawe ko aduga sigi message to ngasai he khorok da leba message to adi do mana post hoy message to kai haibu tamda that bitch is dead I rape her and stab her sweet innocent body haiga main hai ko sigi word sing se yamna random amata natte ba sigi se yamna keno to ba yamna khandaraga main I ba word ngak tani ko adu moi gi goal se keno ne ba
ngasai murder do adido violent assault manabako haidi ngasai mi amana laaga adumaina hadu keno tormani haidi assault toroga adumaina ma hato omani habana manaba Facebook ta mana hawjiki post to banebako aduga investigator singina moina asengwa kari togi ke habato adudagi moigi case to thizima matamda khara kumang chawsindana ba mana trick sanar manebo adubu ngasigi hawjiki role sidadi ngasagi digital footprint se asina hena magi adugumba ngahaki oiba ma masa kanjanaba adumba action do adudagi hena digital dagi footprint se asina hena tabak se magi evidence se phangmanga maiba IP address myam si jo koi hojiti loina trace toroga ma si kai de lei kholi loina khangmanga mai ko aduga message myam si ju loina koi keno do nang delete to su loina amuka keno to bunga me recover to bunga mai ko aduna numit khrani manung da policing sina moise keno da track down torni aduga Wisconsin ko Nicholas ki sida moise phangani ngasagi ken Gypsy ga Nicholas ka se ado police sina la kum tamda moina khali jai keno haiba tamda kidnap to biraba adumba disabled young woman ko myang mana draba mimana draba ko disabled young woman ama moina thenagani haina khanmane ba adubu moina uri se asidi yamna shocking oiba oina u doine thengna doine kaino haiba da Gypsy se asagi masa mathanda wheelchair yautuna oxygen tank yautuna aduga feeding tube se yautuna ma mathanda hawalga lakse do ne yam normally ko aduga officer sina si se ubda moi se yam confused leba moina khale idea koina phari ba mi se asibu honor ja laga ina moina khale hamda aduga moina ngasagi moi mamang da uriba potchang nupi se ngasagi public ta uhaliba adugumba disabled young girl ko feeding tube adagi wheelchair adagi di oxygen tank asina ba dupito adu datebo pura illusion se tongan ba completely shattered oya hai tare aduna sigi potche asida yena shocking am se asine mathang lak toibo potche chapter 4 interrogation aduga truth ko achumba interrogation to matumda Nicholas se asidi yam tuna mana confess to re ko mana thanga tin ba khotpa to ko myam se asida mana confession to jare mana to jabane na hare aduga mana si myam se haibam tumda emotionally yam attached oidana ko haidi reaction na se yam uttana phajana adum mana to gi myam se dong dong hekta haidore ko ma di ko adu Gypsy gi sidi tungale Gypsy sida han ma hangmo to na ma di confused ka chatpa sa sinarga tamna ingna ga wa ji ngang sa to nga adu maina ga ma che khumme adu question se mathang mutang hangdar ko matam da investigator sing na keno mo uye ba ma se question khuding mak si da ma na masana khangba dawna ai aware we ba dawna khoina khange ko aduga ma se mana thokri base kai no ha ma masana khange ba ko adu ma details me am si jo ma loina khange aduga police me am si ma ngon confront to ga si sidang na to ba direct hango matam da online message me am se ulaga ko mana amata deny to de mana to de hai de adugi mohta mana loina explain to re ko mana hai ko ma se phachil laga thambado na ma se phawe ko adu magi mama sina pudamak se control to ga thamme na mana hai adubu kenon Gypsy na ha se ma se nan thoga chen ga ha se ase che oi thokte ba keino ha dum didi sina adu ma se thire ko thi ga ma se adum phangi ne ba aduga yamna chilling ba detail amna keino ha dum Gypsy se asina haije ko ma se amura ma se chen ge na tawre na adubu didi sina ma se keino to punishment thina tawbi hai ko aduga ma se didi sina magi keno che computer che asi phobu thugai ko aduga khara man haiba tamda magi restriction ma mangonda si do ba de adu to ba de thok ba de wheelchair da phamga lege da mani na ba sasina ga da bani hekta mayam se loina restriction se amna kansin han bato adumaina amukta chenge dorba dagi towe ko aduga details mayam se keno accurate oi de adu keno ma di yamna sigi case da keno confirm oi adi do kai bino haima tumda control sineba mi bu control to ga thamba extremely control to ga thamba do adi dum di confirm oi ko adu prosecutor sing sina si potse moina evidence puthoga yamna puthorok pa matamda yamna moina ngasai Gypsy na hai se ase se
yamna complicated oheleba karino haibam tam gypsy sina murder methods myam je mi si kamaina hakni ga haibagi methods ko don ba keno che kangon myam ma loina research ka to online sida ko aduga mana timing ga je hotana again to research ka toromba ado nicolas ka fantasy gi myam gi mana to wari ga sana ba ko to si pot che nga sai hit of the moment ko ai ngatangi moise ngatangi keno lunga keno gi asaduna adamai thokiba keno thabak aman natte ba sigse hana premeditated torga hana na plan dorga adamai thokiba pot amane ba adu courtroom sida moi myam se loina psychology gi battlefield oire ko psychology gi oiba adu malan thengna ba courtroom sida adamai ole defense myam sina hai se sigi poche abuse obani keno se gypsy se abuse obi bani kolpani na myam hai adu prosecutor myam sina hai se sigi poche intentionally mana ami do hard ke na hatpi ko hai ko adu mind to dana hekta khana re myam defense ka prosecutor myam sina public myam sina moi se yam kopna yenge ko adu si poche haidi kana lali kana chumi na taba black and white na teba si case pura gray ne haidi mix taruga achum maran se haidi phajana khaidok pom khangam de loina mayan yan china ba adu ma case am hoire ko chapter 5 cham horo ko chapter 5 sentencing and division opinion divided opinion ko magi cherak to aduga khara mana cherak to chumi na khangi ba adu khara mana cherak to keno to ba matik chal de na khan ba do adu gi matang ngam yeng ase 2016 sida gypsy rose aside plea deal to ma tawre ko adu mana ma se ora le na ya jare karida second degree murder da aduga ma se ma gi cherak se sahi tara prison da leba ko adu maina ma se yana re aduga Nicolas Gochon se asina ma su trial da zale ko aduga trial da ma se guilty ni haga ma se first degree murder da ma se guilty ore mara lere na ma se court na keno tore haire aduga ma gi cherak se kai no haibam tam da life in prison ko chahi punci chupa jail da leba without parole phangdana ko sigise kai gino ani sida khenari je haibada prosecutor singna haibada ko gypsy se asidi matam kuina ma se abuse toraga admaina layer abadu pi macha amane ko adu na magi psychologically magi wakhan khan bagi adum bagi pot manipulation ko mina onthok piraga admaina mina manipulate tobiraga toba adumba admaina ma se tobirabane ba atubu khara man hai se ma phana abuse to da ga mi ma hat ba ha magi abuse na ma se right to pide ba mi yamagi thawai lo ba ha aduna sigi poche yamna interview ga toroga yamna kino to ba debating oi ba adum case amane ko hoju phawda aduga media sida ma social media si lore opinion myam gi ma si mayam gi opinion myam jina loina pokhai ko social media sida khara mana hai se ma se adugumba survivor amani ko kino gi abusive behavior gi survivor amani hai ko khara mana hai se ma se manipulative oi ba adugumba planning ga toroga admain to murder amani hai ko adu si poche yamna unsettling or basi kai na do ma se animak oram yai ba ma se medical abuse ki victim choram ba adu ko murder da participant do ba miyo yam oram ba chya adu na animak orega ma se co exist to bina ba adu miyo yam oram ba yai ko adu ne ba si ki story si da yam disturbing ori che final reflection ko aroiba akoi closing se kamaina togena yengchi ko adu keno se ngasi di ko gypsy rose ma se jail da su leitre ma se parole da thador khre ko aduga ma se thador ba mathun interview kya ma su pi ma se aduga interview sing sida calmly mana wari shadana ko tana ma gi freedom se hojikti ma celebrated tori bani koli bani ka haiga admaina miyoi kharana ma se thajai adubu khara mana question se hange ko justice sibu ta sengna mangonda admaina tawgibra khotkibra aduga khara mana keno toroga admaina khara mount justice se phajana phangi de khara man justice se phange na mo se debate kam tawe ko aduga sigi case asi da yamna difficult oiba question se asi de kai na haiwa tamda mihoi ama se karigumba agi punsi se aranba lies ko machin thiba asiyum ngakta na question laka magi punsi se adumaina yokpi rakhiba ko mihoi ama oi taragadi sigi aduga manipulation se asibu normal ohelaga adumaina yokpi rakhiba adumaina chawkiba mihoi ama oi tardi moida moral have se kamaina moina khange sineba hai normal people amana moral have se haidi achumba aduga magi sense of ke civic sense adi laiba myam se asi se kari humba
nangse yokpa matamda adugi matik manipulation tobiraga adugi matik control tobiraga adugi matik violence ko aduga mayam sina yomjillaga nangse yokpirakhiba oitardi nangonda moral habse kari oigani natra aduga nangna karigumba haziki situation dudagi nanthoknaba chenaba hotnaba matamda kayamuk yamna nangse kayamuk ki matik yamna nangna thabakse tawgani ko hai nangse mi bawba hatpa ngamakadra ko sigi poche adune banga saigi keno sida Gypsy Rose ki matang sida orekrise aduna sigi poche Gypsy Rose case si matang da lorego aduga debate sida hojik phoba adum continue toroga lei mana togibato ma se survivor amani aduga mana togibato ma se aduga murder amani hair ko aduga sigi se case swai loisilagi myam ai wari se myam taba no agadi like to share to subscribe to comment to adum thangi wari da mu thenasi ko myam bye